Lamdam asida chawkhatpa amadi ingtapa puraknaba hotnabada matamgi leiriba leingakaduna CSO Singapore thabak tawminaba mathau tai haina Wangkhei AC MLA TH Arun Kumar na phongdokre wafam ase Imphal East ki soibam lekai da leiba Citizens Club ki ground pangthokpa Committee on Civil Society Kanglei Park CCSK ge Taramanga Suba Foundation de gi thauramda phongdokhibane thauramadu Arun Kumar na makha taraduna Manipur gi tongan ba issue singda CSO singna lawriba thaudang asi asuki matik chawi leingak natraga kanagumba amana aran ba tawrakpa matamda su CSO singna matam gi oiba kholaw kaya lawraktuna achumba maikai da puna ba hotna duna lakle makhatana CSO singna lawriba thaudang asigi mathakta lamdam asigi economy fagalhan ba thaudang lawbage mathau tari haina phongdokhe thauramadu da sarukya khiba lamlai asigi MLA ke chibom chana aikhoi masel gi marakta amana amabo jingthanabagi chatnabi ama leiriba asi semdokpa matamda Manipur khunai asi yamna mangjil thaba khunai ama oigani haikhe thauramadu gi manung channa CCSK gi maike dege Manipur gi tongan ba lup ki luchingba sing amadi media person singna Manipur miyam gi damak lawriba thaudang asibo masak khangba oina khudol piduna ikai khumnaba utke atau isu ke ada CSO na thaudang lo bodong na economy se pagana bona bada du agol yo na sing apo bolam bida puragan da isana lom lecture ngamna ba isana isabu thabo pisa ngamna ba adu idea na amusu CSO gi market gi thaudang lo ningi haidi society to strong society quality level society mu oiropu kan di business no ridu su lomi du su akhoi miyam si amato oine lepa kan da khoi united society du oidoine adu oigataba kan sida khoi adugumba group amada individual amada sanadra badawna mase lokhatpa yadadawna sainabagi kari gi tawbuse masi akhoi gi society itself sigi akhoi quality aruga standard aruga strong oidaba adugumba dunara haibagi wakhaldo aigonda hauthai